RK Echnthoi bu sahi ama social media platform sing sizinaba amasung atopa miyam gi platform sing da wangang ba saruk yadana ba athing ba thamle haina Kanglipa Communist Party Nongdrenkhombana gi maikai dagi press release ama thadorakli hokiba October 8 2024 da Romario ko ba miyoi amaga mari leinana thokiba case amagi matangda leibak miyam gi mafam da achumba wafam khara party na serol thoktuna serol asigi matangda masana masabu social media influencer amagum khanjaduna hiram khudimakta akhang ai saribi RK Echnthoi kobi nupi amana party na thokiba serol amagi matangda leipak masa tadaba wafam kaya achumaran mamutana khangdana fajadaba wahai wata kaya sizinaduna mahaki Facebook ta thadokpa live video khara da thengnaki thokliba issue asi kayam serious oiba issue oirabano natraga ngahaki matam lena fam wachoi ngangna fam oiba yaba issue amara haibasi RK Echnthoi hariba nupi asina khangfam thoi mahaki thawdo asina leibak asigi ningtam yawol singda thawdang lawriba yawol lufa amabu karisu leitaba mawongda usit thawaidabata natana hariba nupi asi khunai sigi thaksi khasi hauna lonsat yawdaba waraknaba leitaba nupi ama oina lawfam thoi mamang thaktasu hariba nupi asina social media gi kuthangda miyam da tabda nungai roidaba yeng bada hangoiningai oiba wangang lamchat sajat kaya utkiba leikrabani mahang maram sungkhang khangdana nakal na makhaki oiba wa targa party gi izat sokpa yawa fajadaba wahai kaya sizinaduna ngang sakpa loirba matungda masal amani khanbiyu amadi misang khomduna masaka kanjanaba kanna honaba adu masaka kanjanaba honaba adu khudaktagi lepkadabani mibu hatoklaga hingallu haiba yadabani haibasi lamket lamhaibai Echnthoi na khangdabani party asibu khunai asigi mayokta leiba lamchat kamba singbu yokhattuna thamba party amagu miyam da lana uhannabu hotnabani haina lawgani Echnthoi na fana khangningbah hainingba leirabasu mahangna khudakta lamba phangba party ni party gi line da laktuna achum aran thidokpiramlabadi asuk yongna ngangnaramloi haibasi Echnthoi na khangadabani party asi pikpa sawba ngarang nahan thoraktaba haibugi wafamdi nakalamada thamkisi party asi na leijariba pangal thona kaya puthoktuna lamdam asida singnarakliba me ahumgi lan asida thawai khubak ta haptuna mayongnaraga lakhi maram asina khunaisina yamongnaba thabak thorom kaya RK Echnthoi haribi nupi asina satharakpa amadi masina social media platform bulana sizinaduna miya maruoina inkhalakliba naha kaya bulana lamjingnabagidamag masana masabu lamchat chajat chemdok sagadabani masana masabu lamchat semdok sanabagi matam pibu oina RK Echnthoi bibu party na sahi amagi oina makhal amatagi social media platform sing sizinaba amasung atopa makhal amatagi miyamgi platform sing da wangangba amasung saruk yadaba athingwa thamle sairak asigi mayokta mahakna makhata na press media conference pangthokpa amasung makhal amatagi protest sathaba yaroi masada leijariba asoibasing asi semdokpagi mahutta karigumba party bu singnaduna makhata na party na piriba sairak asigi mayokta thabak tawraklabadi hunai asida leiriba nupi oibi singda yawolup amana thamjaba soft corner adu nathairamlaga akanba sairak pigani haina khangalli loinana hiram asigi matangda mahakpu kanagumba lanai miyoi sing natraga lup singna sagatpidanaba mangjongnana khanganjari aroibada laipak miyamna so asigumba party na satharakpa masagi moral discipline yawdaba miyoi sing warak watembada sogat piyu haina appeal tawjari thamjariba wafam asigi mayokta makhata na singnaраklabadi madugi afafatta daita Echnthoi na pugadabani Kanglai Purel Publicity Secretary Kanglipa Communist Party na serol asi thadorakli